ꯑꯩꯅ ꯁꯤꯒꯤ ꯑꯦꯚꯤꯌꯦꯁꯟꯒꯤ ꯂꯥꯏꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯉꯛꯈꯤꯕꯅꯣ? ꯀꯅꯥ ꯂꯥꯏꯁꯤꯕꯣ? I'm the bad guy. Duh. I'm the ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯃꯇꯦꯛ ꯈꯔ ꯊꯝꯖꯒꯦ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯕ ꯋꯥꯍꯪ ꯑꯩꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯝꯂꯞꯅ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯖꯅꯤꯡꯉꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯩꯒꯤ ꯃꯤꯡ ꯁꯥꯄꯝ ꯁꯨꯁꯃꯤꯇꯥ ꯗꯦꯕꯤ, ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗꯒꯤꯅꯦ. ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯁꯥꯄꯝ ꯀꯦꯁꯣ ꯁꯤꯡ, ꯑꯩꯒꯤ ꯃꯃꯥꯒꯤꯅ ꯁꯥꯄꯝ ꯁꯪꯒꯤꯇꯥ ꯗꯦꯕꯤ. ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯂꯞꯅ 3ꯅꯦ. ꯑꯩꯒꯤ ꯆꯤꯆꯦ 3 ꯑꯃꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯌꯦ. ꯑꯗꯨꯒ ꯑꯩ DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯇ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯖꯔꯤ. ꯍꯟꯗꯛ ꯐꯥꯏꯅꯦꯜ ꯏꯌꯔꯅꯦ. ꯑꯗꯣ ꯑꯩ ꯊꯥꯕꯗꯤ ꯉꯝꯍꯧꯗ꯭ರೆ, ꯃꯔꯝꯗꯤ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯣꯛꯄꯒꯤ ꯁꯨꯇꯤ ꯐꯪꯗꯕꯗꯒꯤꯗꯤ ꯑꯩꯁꯦ ꯗ꯭ꯔꯣꯞ ꯇꯧꯊꯣꯛꯑꯦ. ꯑꯗꯣ ꯑꯩꯅ ꯃꯊꯪꯗ ꯑꯦꯛꯖꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯂꯤꯐꯀꯨꯝꯕ ꯂꯧꯔꯒ ꯑꯩ ꯂꯣꯏꯁꯟꯒꯦꯅꯗꯤ ꯈꯜꯂꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯦꯌꯔ ꯑꯦꯁꯤꯌꯥꯗ ꯑꯩ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯅ ꯋꯔꯛ ꯇꯧꯖꯔꯤ. ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯩꯒꯤ ꯍꯣꯕꯤꯗ ꯂꯥꯛꯑꯒꯗꯤ ꯑꯩꯁꯦ ꯐꯦꯁꯟ ꯄꯦꯔꯦꯠꯀꯨꯝꯕ ꯃꯣꯗꯦꯂꯤꯡꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ. ꯑꯩ ꯑꯗꯨꯝ ꯕ꯭ꯌꯨꯇꯤ ꯀꯣꯟꯇꯦꯁ ꯑꯗꯒꯤꯗꯤ ꯐꯦꯁꯟ ꯄꯦꯔꯦꯠꯇ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ. ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯂꯩꯕꯗꯒꯤꯗꯤ ꯌꯥꯎꯕꯗꯤ ꯐꯪꯗ꯭ꯔꯦ. ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ. ꯑꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯌꯨꯝꯗ ꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯟꯅꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯅꯤ, ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯒꯅꯤ. ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯇ ꯂꯥꯛꯑꯒꯗꯤ ꯑꯩ ꯀꯩꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯀꯩꯁꯨ ꯑꯩ ꯍꯥꯏ ꯑꯦꯝꯗꯤ ꯂꯩꯔꯛꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯖꯣꯕ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯤꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯁꯤꯃ ꯑꯩꯒꯤ ꯑꯦꯝꯅꯤ ꯍꯥꯏꯅꯁꯨ ꯂꯩꯔꯛꯄ ꯅꯠꯇꯦ. ꯁꯤꯒꯤ ꯍꯣꯏ, ꯑꯩꯅ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ. ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯑꯦꯚꯤꯌꯦꯁꯟꯒꯤ ꯂꯥꯏꯟꯁꯤꯗ ꯃꯇꯧ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦ. ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ. ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯏꯗꯅ, ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯒꯨꯝꯕ ꯁꯨꯝ ꯌꯦꯡꯅꯩꯗꯅ. ꯀꯨꯊꯤꯒꯨꯝꯕ ꯌꯦꯡꯕꯁꯤꯗ ꯃꯃꯥꯅ ꯍꯪꯉꯦꯕ ꯑꯩꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯖꯣꯕꯁꯦ ꯀꯩꯅꯣ ꯍꯪꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯅꯩ, ꯕꯦꯡꯀꯤ ꯂꯝꯗ ꯌꯥꯝ ꯆꯥꯅꯩ, ꯑꯗꯨꯒ ꯃꯊꯛꯀꯤ ꯂꯝ ꯑꯦꯌꯔꯂꯥꯏꯟꯁ ꯌꯥꯝ ꯆꯥꯅꯩ ꯈꯣꯠꯅꯩꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯒ ꯔꯥꯖꯅꯤꯇꯤꯁꯨ ꯑꯗꯨꯝ ꯆꯥꯅꯩꯅ ꯍꯥꯏꯌꯦ. ꯑꯗꯣ ꯆꯨꯝꯒꯅꯦꯁꯨ खल्ले. ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯃꯦ. ꯑꯩꯅ ꯑꯗꯨꯝ ꯀꯣꯂꯦꯖꯀꯨꯝꯕ ꯀꯥꯔꯀꯥꯟꯗꯁꯨ ꯑꯩ ꯚꯣꯠ ꯂꯦꯞꯄꯦ, ꯚꯣꯠꯇꯣ ꯀꯥꯏꯌꯦ, ꯀꯥꯁꯨ ꯀꯥꯏꯌꯦ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯦ, ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯅꯩꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯄꯣꯛꯑꯦꯕ ꯑꯩꯁꯦ. ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯦꯟꯐꯤꯠ ꯀ꯭ꯋꯤꯟ 2019ꯗꯅꯦ, ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯁꯤꯟꯕꯅꯦ ꯁꯤꯒꯤ ꯀꯣꯟꯇꯦꯁꯁꯦ. ꯁꯤꯗ ꯑꯩꯁꯦ ꯁꯦꯀꯦꯟ ꯔꯟꯅꯔꯁ ꯑꯞ ꯇꯥꯏꯌꯦ. ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯞꯇꯦꯛ ꯂꯔꯅꯤꯡ ꯏꯝꯐꯥꯜꯗꯅꯦ, ꯁꯤꯡꯖꯃꯩꯗ ꯂꯩꯕꯅꯦ, ꯃꯥꯅ 55% ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯦꯗꯃꯤꯁꯟ ꯄꯤꯌꯦꯕ. ꯑꯗ ꯃꯣꯏꯒꯤꯁꯨ ꯑꯦꯚꯤꯌꯦꯁꯟ ꯀꯣꯔꯁ ꯌꯥꯎꯋꯦꯕ. ꯑꯦꯚꯤꯌꯦꯁꯟ ꯀꯣꯔꯁ ꯌꯥꯎꯕꯁꯤꯗ ꯑꯩꯅ ꯃꯃꯥꯗ ꯍꯥꯏ, ꯃꯃꯥ ꯑꯩ ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯑꯩ ꯇꯧꯒꯦ, ꯄꯩꯁా ꯄꯨꯊꯣꯛꯄꯤꯌꯣ, ꯌꯥꯝ ꯆꯪꯕꯁꯨ ꯅꯠꯇꯦ, ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯇꯝꯕꯁꯦ 1 lakh ꯀꯨꯝꯕ ꯆꯪꯕꯅꯦ. ꯑꯗꯣ ꯑꯩꯒꯤꯗꯤ 55%ꯅꯤꯅ 45 something ꯑꯗꯨꯃꯥꯏꯅ 45,000 something ꯑꯗꯨꯃꯥꯏꯅ ꯆꯪꯒꯗꯣꯏꯅꯦꯅ ꯍꯥꯏꯕ. ꯑꯗ ꯃꯣꯏꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯅꯗꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯗꯕ. ꯃꯣꯏꯅ ꯄꯥꯝꯕꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯨꯝꯕꯁꯦ ꯄꯥꯝꯕ. ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯗꯗꯤ ꯌꯥꯗꯦꯗꯅ. ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯀꯩꯁꯨ ꯌꯥꯝ ꯄꯥꯅꯤꯡꯗꯕꯅꯤꯅ ꯑꯩ ꯑꯣꯏꯔꯣꯏ ꯈꯪꯉꯦꯕ. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯒꯤ ꯀꯣꯔꯁꯁꯤꯗ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯏꯟꯇꯔꯚ꯭ꯌꯨ ꯃꯆꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯤꯁꯤꯡ ꯅꯥꯁꯤꯡꯉꯤꯗꯅ. ꯀꯩꯒꯨꯝꯕꯗ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯃꯤ, ꯊꯕꯛ ꯐꯪꯉꯦꯗꯅ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯕꯅꯦ. ꯑꯗꯣ ꯃꯣꯏꯅ ꯌꯥꯗꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯕꯕꯥꯒꯁꯦ ꯃꯇꯝ ꯈꯔ ꯀꯧꯅꯗꯦꯅꯦ. ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯆꯤꯆꯦ ꯍꯣꯏꯗ ꯍꯥꯏꯔꯒ ꯄꯩꯁꯥ ꯄꯨꯊꯣꯛꯍꯜꯂꯦ. ꯑꯗꯨꯒ ꯇꯝꯃꯦ ꯑꯩꯁꯦ. ꯇꯝꯕꯗꯒꯤ ꯊꯥ 2ꯃꯨꯛ ꯇꯝꯃꯛꯑꯦ. ꯇꯝꯃꯛꯄꯁꯤꯗ ꯑꯗꯩꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ, ꯃꯇꯝꯗꯨꯗꯁꯨ ꯑꯩꯅ ꯌꯥꯝ ꯗꯥꯎ ꯌꯥꯏꯅ ꯈꯟꯈꯤꯀꯣ. ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯑꯩꯁꯦ ꯌꯥꯝ ꯆꯥꯟꯕꯤꯀꯣ ꯀꯥꯏ ꯈꯜꯂꯦ. ꯃꯃꯥ ꯕꯕꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯁꯨ ꯆꯥꯟꯕꯤꯀꯣꯅ ꯈꯜꯂꯦ. ꯍꯥꯏꯗꯤ ꯍꯦꯛ ꯊꯥ 2 ꯁꯨꯕꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯑꯦꯕꯀꯣ ꯏꯝꯐꯥꯜꯗ. ꯑꯗꯨꯁꯨ ꯏꯌꯔ ꯑꯦꯁꯤꯌꯥꯒꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯑꯦ. ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯇꯔꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯑꯦ ꯈꯣꯠꯂꯦ, ꯑꯗꯨꯅ ꯅꯣꯏ ꯄꯨꯂꯞ ꯌꯥꯎꯑꯣꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯇꯝꯃꯦ, ꯍꯣꯠꯅꯔꯦꯀꯣ. ꯑꯩꯁꯦ ꯕꯕꯥ ꯍꯣꯏ ꯃꯃꯥ ꯍꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯐꯪꯗꯕꯅꯤना ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯁꯤꯡꯅꯕ ꯑꯃ ꯄꯣꯛꯑꯦꯕ. ꯍꯥꯏꯗꯤ ꯑꯩ ꯁꯤ ꯊꯕꯛꯁꯤ ꯇꯧꯗꯕ ꯌꯥꯗꯦꯀꯣ, ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯩꯑꯕ ꯁꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ. ꯑꯗꯨꯒ ꯍꯌꯦꯡ ꯏꯟꯇꯔꯚ꯭ꯌꯨꯅꯦꯒ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯃꯥꯡꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕ, ꯑꯩꯒꯤ ꯕꯔꯊꯗꯦ ꯑꯣꯏꯌꯦꯕ. ꯕꯔꯊꯗꯦꯒꯁꯦ ꯑꯩ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯦꯕ. ꯕꯔꯊꯗꯦꯒ ꯃꯋꯥ ꯂꯧꯗꯦ. ꯍꯌꯦꯡ ꯑꯩ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯐꯖꯅ ꯇꯧꯕ ꯌꯥꯏ ꯈꯜꯂꯒ ꯑꯩ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩꯁꯦ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯌꯥꯎꯔꯦꯕ.
ꯌꯥꯎꯕꯗꯩꯗꯤ ꯑꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯑꯩ ꯈꯜꯂꯛꯄꯗꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯉꯦ ꯑꯗꯨꯒ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯨ ꯌꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯗꯣ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯊꯕꯛꯁꯦ ꯐꯪꯉꯦꯀꯣ ꯊꯕꯛꯁꯦ ꯐꯪꯕ ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯋꯥꯏ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯦ ꯑꯩꯗꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯅꯦ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯃꯃꯥ ꯕꯕꯥꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯛꯇꯕ ꯑꯇꯩ ꯑꯇꯩ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯊꯕꯛ ꯇꯧꯔꯀꯥꯟꯗꯁꯨ ꯁꯨꯝ ꯋꯥꯔꯦꯗꯅꯀꯣ ꯃꯥꯏꯟꯁꯦꯠꯁꯦ ꯁꯨꯝ ꯂꯩꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯈꯪꯉꯦ ꯍꯥꯏꯕ ꯐꯖꯅ ꯄ꯭ꯔꯨꯐ ꯇꯧꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯟꯗꯛꯇꯤ ꯐꯖꯅ ꯈꯪꯉꯦ ꯊꯕꯛ ꯑꯃꯒ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆా ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯦꯕ ꯃꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯦ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔ ꯑꯗꯨꯝ ꯆꯠꯂꯦ ꯍꯣꯏ ꯁꯤꯁꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯁꯤꯅ ꯑꯩꯒꯤ ꯖꯔꯅꯤ ꯂꯩꯔꯦꯀꯣ ꯁꯤꯅ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯁꯤ ꯁꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯅꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯌꯦ ꯍꯥꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯃꯇꯧ ꯀꯔꯝꯅ ꯑꯦꯌꯔ ꯍꯣꯁꯇꯦꯁꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅꯁꯨ ꯉꯝꯃꯤꯈꯩꯒꯤꯗꯤ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤꯕꯅꯦ ꯑꯗꯣ ꯌꯥꯝꯃꯟꯗꯅꯁꯨ ꯑꯩ ꯃꯌꯥꯝ ꯈꯨꯝꯈꯤꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝ ꯂꯩꯌꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯊꯪꯗ ꯁꯤꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯥꯏꯗꯤꯅꯦ ꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩꯅꯁꯨ ꯉꯝꯃꯤꯕꯈꯩꯗꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯏꯟꯇꯔꯚ꯭ꯌꯨꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯀꯩ ꯂꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯄꯣꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯀꯩ ꯑꯗꯨꯝ ꯑꯩꯅꯁꯨ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯕꯥꯏ ꯊꯦꯡꯛ ꯌꯨ 왜들 그리 다운돼 있어 뭐가 문제야 say something 분위기가 겁나 싸해 요새 이런 게 유행인가 왜들 그리 재미없어 아 그건 나도 마찬가지 Tell me what I got to do 급한 대로 블루투스 켜